ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ ꯆꯠꯄ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯅꯨꯡ ꯀꯌꯥ ꯑꯃ ꯊꯥꯕ ꯎꯔꯤ꯫ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯀꯔꯤ ꯃꯔꯝꯒꯤ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯅꯨꯡ ꯑꯁꯤ ꯊꯥꯔꯤꯕꯅꯣ? ꯑꯃꯗꯤ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡ ꯊꯥꯕ ꯎꯗꯦ, ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯇ꯭ꯔꯦꯟ ꯑꯃ ꯁꯦꯝꯕꯗ ꯁꯦꯜ ꯀꯌꯥ ꯆꯪꯏ? ꯇ꯭ꯔꯦꯛꯀꯤ ꯁꯥꯏꯠꯇ ꯕꯣꯛꯁ ꯂꯩꯔꯤꯕꯁꯤꯒꯤ ꯃꯊꯧ ꯀꯔꯤꯅꯣ? ꯇ꯭ꯔꯦꯟꯒꯤ ꯑꯔꯣꯏꯕꯗ ꯑꯦꯛꯁꯀꯤ ꯁꯥꯏꯟ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥꯗꯗꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯆꯦꯜꯂꯤ, ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯗ ꯇ꯭ꯔꯦꯟ ꯑꯁꯤ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯁꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯈꯪꯕꯤꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯕꯤꯔꯕꯗꯤ ꯄ꯭ꯂꯤꯖ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯅꯝꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯏꯁꯥꯒꯤ ꯗꯤꯚꯥꯏꯁ ꯇꯥꯅ ꯐꯪꯕꯤꯒꯅꯤ꯫ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯡꯂꯒ ꯂꯝ ꯀꯌా ꯑꯃ ꯀꯣꯏꯔꯤ, ꯆꯠꯂꯤ꯫ ꯇ꯭ꯔꯦꯟ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯒꯤ ꯃꯇꯦꯡꯅ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ, ꯃꯗꯨꯗꯤ ꯑꯍꯥꯟꯕ ꯄꯨꯊꯣꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯔꯤꯆꯔꯗ ꯇ꯭ꯔꯤꯚꯤꯊꯤꯛ ꯀꯧꯏ꯫ ꯏꯟꯗꯤꯌꯥꯗ ꯐꯥꯔꯁꯠ ꯄꯦꯁꯦꯟꯖꯔ ꯇ꯭ꯔꯦꯟ ꯆꯦꯟꯈꯤꯕꯁꯤ ꯕꯣꯝꯕꯦꯒꯤ ꯕꯣꯔꯤꯕꯟꯗꯔ ꯁ꯭ꯇꯦꯁꯟ ꯇꯨ ꯊꯥꯅꯦ ꯐꯥꯎꯕꯗ ꯏꯟ 16 ꯑꯦꯄ꯭ꯔꯤꯜ 1853ꯗ ꯆꯦꯟꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯁꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯣꯔꯗ ꯗꯦꯜꯍꯧꯁꯤꯅ ꯄꯥꯟꯕ ꯃꯇꯝꯅꯤ꯫ ꯇ꯭ꯔꯦꯟ ꯑꯗꯨ 34 ꯀꯤꯂꯣꯃꯤꯇꯔ ꯆꯦꯟꯈꯤ ꯑꯃꯗꯤ 400 ꯄꯦꯁꯦꯟꯖꯔ ꯇꯣꯡꯈꯤ꯫ ꯂꯣꯔꯗ ꯗꯦꯜꯍꯧꯁꯤ ꯑꯁꯤ ꯐꯥꯗꯔ ꯑꯣꯐ ꯏꯟꯗꯤꯌꯥꯟ ꯔꯦꯜꯋꯦ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯤ꯫ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯏꯪꯂꯦꯟꯗ ꯄꯨꯕꯒꯤ ꯄ꯭ꯂꯥꯟꯗ ꯔꯦꯜꯋꯦ ꯇ꯭ꯔꯦꯟ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯁꯦꯝꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯑꯃꯗꯤ ꯃꯥꯜ ꯒꯥꯔꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛ ꯂꯝꯕꯤꯗ ꯅꯨꯡ ꯀꯌꯥ ꯑꯃ ꯎꯕꯤꯔꯝꯒꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯡ ꯑꯁꯤ ꯊꯥꯔꯤꯕꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯇ꯭ꯔꯦꯟ ꯑꯃꯒꯤ ꯑꯔꯨꯝꯕ ꯑꯁꯤ 10 ꯂꯥꯈ ꯀꯤꯂꯣꯅꯤ꯫ ꯔꯦꯜꯒꯤ ꯂꯝꯕꯤ ꯑꯁꯤ ꯎꯕꯗ ꯌꯥꯝ ꯂꯥꯏꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯦꯌꯔ 3 ꯑꯁꯤ ꯊꯥꯔꯤꯕꯅꯤ꯫ ꯅꯨꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯕꯥꯂꯥꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯇ꯭ꯔꯦꯛ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯋꯥꯡꯒꯅꯤ, ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯇꯤꯡ ꯀꯌా ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯁ꯭ꯂꯤꯄꯔ ꯑꯁꯤꯅ ꯇ꯭ꯔꯦꯛ ꯑꯁꯤꯕꯨ ꯕꯦꯂꯦꯟꯁ ꯇꯧꯔꯤꯕ, ꯂꯣꯏꯅꯅ ꯅꯨꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯡ ꯔꯥꯎꯟ ꯁꯦꯞꯒꯨꯝꯕꯗꯤ ꯍꯥꯞꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯌꯥꯗꯦ꯫ ꯔꯥꯎꯟ ꯅꯨꯡ ꯍꯥꯞꯄꯒꯗꯤ ꯇ꯭ꯔꯦꯛꯇ ꯂꯨꯝꯈ꯭ꯔꯕ ꯕꯦꯂꯦꯟꯁ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯇꯛꯈꯥꯏꯅꯕꯗ ꯇ꯭ꯔꯦꯛ ꯑꯗꯨ ꯐꯤꯛꯁ ꯑꯣꯏꯕ ꯉꯝꯂꯣꯏ, ꯔꯥꯎꯟ ꯇꯥꯕꯅꯤꯅ꯫ ꯑꯁꯣꯟꯕ ꯅꯨꯡ ꯑꯣꯏꯔꯒꯗꯤ ꯀꯥꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯏꯔꯒꯗꯤ ꯇ꯭ꯔꯦꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯤꯛꯁ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯃꯐꯝ ꯑꯗꯨꯗ ꯐꯤꯛꯁ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯅ ꯂꯩ꯫ ꯑꯅꯤꯁꯨꯕꯗ, ꯅꯨꯡ ꯑꯁꯤ ꯊꯥꯗ꯭ꯔꯒꯗꯤ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯅꯥꯄꯤ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯑꯃ ꯍꯧꯖꯜꯂꯒꯅꯤ, ꯑꯁꯤꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯅꯕ ꯅꯨꯡ ꯑꯁꯤ ꯊꯥꯔꯤꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯇꯨꯡꯗꯅꯕ꯫ ꯏꯁꯤꯡ ꯇꯣꯏꯅ ꯇꯨꯡꯉꯒꯗꯤ ꯀꯨꯏꯅ ꯆꯠꯂꯔꯣꯏ, ꯖꯪ ꯀꯌꯥ ꯑꯃ ꯀꯥꯔꯛꯄꯒꯤ ꯆꯥꯟꯁꯁꯨ ꯂꯩ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯀꯤ ꯋꯥꯈꯜꯗ ꯈꯟꯕꯤꯔꯝꯒꯅꯤ ꯃꯗꯨꯗꯤ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛꯇꯗꯤ ꯅꯨꯡ ꯊꯥꯗꯦ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯗꯤ: ꯅꯝꯕꯔ 1, ꯅꯣꯔꯃꯦꯜ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇ ꯇꯧꯔꯤꯕ ꯔꯨꯜ ꯑꯁꯤ ꯃꯦꯇ꯭ꯔꯣꯗ ꯐꯣꯂꯣ ꯇꯧꯗꯦ꯫ ꯑꯅꯤꯁꯨꯕꯗ, ꯔꯦꯜꯋꯦ ꯇ꯭ꯔꯦꯟꯗꯒꯤ ꯃꯦꯇ꯭ꯔꯣ ꯑꯁꯤꯅ ꯋꯦꯠ ꯑꯁꯤ ꯍꯟꯊꯩ꯫ ꯅꯝꯕꯔ 3, ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯟꯀ꯭ꯔꯤꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯏ, ꯃꯦꯟꯇꯦꯅꯦꯟꯁꯇꯗꯤ ꯍꯣꯡꯏ꯫ ꯅꯝꯕꯔ 4, ꯃꯦꯇ꯭ꯔꯣ ꯑꯁꯤꯗꯤ ꯃꯊꯛꯇ ꯑꯃꯗꯤ ꯇꯅꯦꯜ ꯃꯅꯨꯡꯗ ꯆꯦꯟꯕꯅꯤꯅ ꯅꯨꯡ ꯍꯥꯞꯄꯒꯗꯤ ꯅꯨꯡ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯂꯩ꯫ ꯅꯝꯕꯔ 5, ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯛ ꯑꯁꯤꯗꯤ ꯏꯁꯤꯡ ꯇꯨꯡꯕ, ꯅꯥꯄꯤ ꯍꯧꯔꯛꯄꯒꯤ ꯆꯥꯟꯁ ꯂꯩꯇꯦ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯅꯅꯤ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛꯇ ꯅꯨꯡ ꯊꯥꯗ꯭ꯔꯤꯕꯁꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁ꯭ꯀꯨꯜ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯇ꯭ꯔꯦꯟ ꯑꯃ ꯁꯦꯝꯕꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯕꯖꯥꯠꯅꯣ ꯍꯥꯏꯅ, ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯇꯝꯂ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯇ꯭ꯔꯦꯟꯗ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯂꯩ, ꯃꯗꯨꯗꯤ ꯕ꯭ꯂꯨ ꯇ꯭ꯔꯦꯟ ꯑꯃꯗꯤ ꯔꯦꯗ ꯇ꯭ꯔꯦꯟ꯫ ꯕ꯭ꯂꯨ ꯇ꯭ꯔꯦꯟ ꯑꯁꯤꯅ ICF ꯍꯥꯏꯅ ꯈꯪꯅꯩ, ꯍꯥꯏꯕꯗꯤ ꯏꯟꯇꯤꯒ꯭ꯔꯦꯜ ꯀꯣꯁ ꯐꯦꯛꯇꯔꯤ ꯍꯥꯏꯕꯅꯤ꯫ ꯔꯦꯗ ꯑꯁꯤꯅ LSB ꯀꯧꯏ, ꯍꯥꯏꯕꯗꯤ ꯂꯤꯟꯀꯤ ꯍꯣꯐꯃꯦꯟ ꯕꯨꯁ ꯍꯥꯏꯕꯅꯤ꯫ ICF ꯍꯥꯏꯕꯁꯤꯅ ꯑꯔꯤꯕ ꯇ꯭ꯔꯦꯟꯅꯤ ꯑꯃꯗꯤ LSB ꯍꯥꯏꯕꯁꯤꯅ ꯑꯅꯧꯕ ꯇ꯭ꯔꯦꯟꯅꯤ꯫ ICF ꯑꯁꯤ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯄ ꯍꯦꯜꯂꯤ, 100 ꯗꯦꯁꯤꯕꯦꯜꯅꯤ, ꯑꯃꯗꯤ LSBꯅ ꯃꯈꯣꯜ ꯊꯣꯛꯄ ꯋꯥꯠꯂꯤ, 60 ꯗꯦꯁꯤꯕꯦꯜ ꯑꯣꯏ꯫ ICF ꯑꯁꯤ 120 to 140 ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯑꯋꯥꯔꯗ ꯆꯦꯜꯂꯤ, LSBꯅ 160 to 200 ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯑꯋꯥꯔꯗ ꯆꯦꯜꯂꯤ꯫ ꯕ꯭ꯂꯨ ꯇ꯭ꯔꯦꯟꯒꯤ ꯕ꯭ꯔꯦꯛ ꯑꯁꯤ ꯏꯌꯔ ꯕ꯭ꯔꯦꯛ ꯁꯤꯖꯤꯟꯅꯩ, ꯔꯦꯗ ꯇ꯭ꯔꯦꯟ ꯑꯁꯤꯗꯅ ꯗꯤꯁꯛ ꯕ꯭ꯔꯦꯛ ꯁꯤꯖꯤꯟꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯦꯛ ꯐꯥꯕꯗ ꯔꯦꯗ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯌꯥꯡꯅ ꯐꯥꯕ ꯍꯦꯜꯂꯤ꯫ ꯍꯥꯟꯅꯒꯤ ICF ꯕ꯭ꯂꯨ ꯀꯂꯔ ꯇ꯭ꯔꯦꯟ ꯑꯁꯤ ꯁꯦꯝꯕꯗ ꯆꯪꯂꯤꯕ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯖꯦꯅꯔꯦꯜ ₹72 ꯂꯥꯈ, ꯁ꯭ꯂꯤꯄꯔ ₹80 ꯂꯥꯈ, ꯊꯥꯔꯗ AC ₹1.50 ꯂꯥꯈꯅꯤ꯫ ꯑꯅꯧꯕ LSB ꯔꯦꯗ ꯀꯂꯔ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤꯅ ꯁ꯭ꯂꯤꯄꯔ ₹1.68 ꯂꯥꯈ,
Third tier, second tier amadi first tier asi 2 crore and 30 lakh ni. Engine amagi price asi rupees 12 to 18 crore changi. Engine ama sembada. Blue train asigi apunba engine amadi maintenance pulagadi rupees 35 to 40 crore oigani amadi red train asina 50 to 60 crore oigani. Hauzik video yengbiriba viewers mayamgi marakta train da tongbagi experience laibiragadi comments ta share tawbiramu. Train track ki side ta box thamlibasi karigino, box asigi mathau asi karino. Box asigi ming adudi aluminium box kawi. Box asi railway department gi device amani. Device asi track aduga connection lay amadi train adugi chakar aduna track aduda samkhiba matamda device box asida signal piragani train adu mafam asida yaure haina. Train gi aroibada mayamna X ki sign ama ubiramgani karigino khangbibra. Aikhoina khangi madudi train asi bogi amaga samnaraga thaubani haina. Bogi mayam asigi marakta tatlaga laihauba yauragadi atopa train laksanba matamda accident oibagi chance lay. X sign ni hairibasi train adugi last bogi ni haina taklibani. LV haiba board amazu ubiramgani haibadi last vehicle haibani. X sign asigi makhada light thaliba sina karigino hairagadi numidangda X signal asi unabani. North East State Assam amadi Tripura dadi yam phajana train cheli loinana Fibam Manipur da railway station chauna leiri adubu kanamatana chaukhatnaba sembidabasi praja aikhoigidi yamna laibak thibani. Hauzik India government na pairiba project Fibam Imphal railway line project asi rupees 13806 crore amadi 111 km sangba line ni. Project asi pairingai gi marak asida railway department worker kayamada fubiba chaibiba kayama yauri ubada yam nungaitaba thaudok amani. Railway track asina isa gi laikai amadi isagi khunda samba matamda compulsory railway station di lairagani. Kariguma railway station lairagadi isagi isa isu fauba thabak fangbagi chance lay. Isana thariba ensang napi fauba yonba yai. Isana semi product yonba yai. Project asi tauba matamda karigumba aikhoina strike natraga thingjanbagi wakhal lairagadi isagi mangjaba khaktani. Indian railway train asina Guwahati dagi Fibam fauraga Imphal yarokpa haibasi chaukhatpa khongthang ama oigadoribani aikhoigidi. Train asi chelagadi aikhoida kanagadaba point khara madudi number 1 train chelabadi transport ki import export nuairagani. Manipur da aikhoina thokliba product asi Manipur khakta natana Manipur gi outside North East India amadi India gi wangmada so aikhoina yonba yabagi khudong chabasi lay. Number 2 lam ama chaukhatpa haibasi thong lambi yamna faba maru oi maramaduna mapa lamdagi koiba lakpa mioina helingai tourism department chaukhatpa hengadoribani. Number 3 transport ki matam save oiragani. Number 4 business fagatlingai tax hena government da fangani. Tax yamna fanglingai Manipur state asi chaukhatpa helagani. Ayaki wafam asida mayamna yaningi natraga yaningde comments sa thambiramu. Anoba viewers obirabadi please channel sibu subscribe tawbiyo madi all bell button su click tawbiyo maramdi ayhakna anau video upload tawbo khuding sai device tana fangbikani. Ayhaki atopa YouTube channel RIKESH technique amadi anauba blog www.rtmanipuriblog.com asibusu mayamna support tawbiyo link punamak description da fangbigani. Hauzik screen da ubiriba video mayam asisu egi nungsiraba viewers mayamna yengbiyu anauba information amadi knowledge kayam su fangbigani. Video si angam mamakai friends in the WhatsApp, Facebook, Instagram su share su tawbiyu maramdi ngasi isana share tawkhibadagi ahenba miyoy amada knowledge ama hena fangkiba haibasi iramda masigi kanaba mani. I am Nung, I love you, I love you all, take care, have a great day, thank you.